أعوذ بالله من الشيطان الرجيم. بسم الله الرحمن الرحيم. ويل لكل همزة لمزة الذي جمع مالا وعدده يحسب أن ماله أخلده كلا لينبذن في الحطمة وما أدراك ما الحطمة نار الله الموقدة التي تطلع على الأفئدة إنها عليهم مؤصدة في عمد ممددة صدق الله العظيم. بسم الله الرحمن الرحيم. هذيك سون كبا سورة أسيغي ممين همزة كوي سورة الهمزة. سورة أسي مكي سورة ني هايبدي الله کی نبی صلی اللہ علیہ وسلم نا ہجرت تودرنگی ممانگدا تھارک کبا سورة أمني. هاي سورة أسيدا الله رب العزت نا أچوبا گناہ أهم کی متانگ دا پنبیری أدوغا هاي گناہ سنگ أدودا لوب لغا تاورگا لائربا میوی سنگ دا کری چراک فنگنی هاي بدو کی متانگ دا پنبیری أهان بدا مسیقی سملپا آرتھا کھنگمین نسی وَيْلٌ لِكُلِّ هُمَزَةٍ لُمَزَةٍ أچوبا أمانگ أتاقني مانگ تاقلبني خدونگ تھیربنی میوا نgang لبا میوی سنگ أمدي ميجي ممانگدا فتبا سترا سنگ تھاترگا ميجي ثموي كايهل لبا أدوغم لبا ميوي سنگ أدوغي دمكتا الذي أدوغم لبا ميوي سنگ جمع مكوينا پيسل لبا مالا لنثم وعددا أمسنگ مدوبو مسنگ تھير تھيرگا ليربا يحسب أن ماله أخلدا مكويگي لنثم أدونا مكويبو كنبيرني مكويبو سينبيرني هاينا مكوينا خنزريبا كلا مسيك كيدرون دو ويتوك تبني ليوم بدنا سبسوي مكسويدنا مكوي أدو لنگ تخرغني كداي دا فيل حطمة كوبا جهنم جي سروك أدودا وما أدراك ما الحطمة أمسون هو نبي نن خنبرا حطمة كرينو نار الله الموقدة مي أمني الله نچوخت خربا الله نهوغت بيبا مي أمني التي تطلع على الأفئدة أدوغم لبا ثموي يونا چاكتك هنگدبا مي إنها عليهم مؤصدة مدد مخوي سنگدو تچل لغا بن توسل لغا ثم لغني في عمد ممددة أچو با أسانگ با أخوڭ سنگدا مسيني ماغي سملپا آرثا أسويا غام الله نا كايتوك بيسانو أمدي كوك بيسانو وَيْل هايبدي أدوغم لبا أچوبا أمانگ با أتاك با أدوبو كوي مدوغي متونگ دا أوابا أدودگي خدونگ تيبا أدودگي أموك هوغلق با واربا أدوغم لبا خدونگ تيبا مخل أدوبو عربي دا وَيْل هاينا خنگناي وَيْلٌ لِكُلِّ أدوغم لبا ميوي با خدين مك أدو ماي پاك ماي تيربني كرمبا همزة لمزة همزة ميگي متونگ دا ميگي فتبا سنگ إخوائي منيپوري لون دا هيرغانا ميوانgang ba lumaza amadi mi amagi mamang da magi asoi aran basing natraga mahangon da yawba amak pasing madubu hairaga mi adugi thamoi sokhan ba mi adubu ikai ba piba mi adugi thabak thoram da yetpa mi adugi izzat manghan ba hari ba thabak ase achauba pap ni makhoi adugi damakta Allah rabbul izzat na hotama kawba muhammad se makhoi sing adu khaki damakta tongana sim laga thamgrabani adugum laba migi matung da mi wangang liba migi mamang da migi phattaba gun singbu hairaga ikai ba piriba makhoi gi damakta ahum suba miyoi duna karino alladhi jama'a malan wa addada adugum laba miyoi lanthum paisil liba haiba lanthum adigi nasada hengatnabagi nasada masing thiraga kayam hengalakle hayengna kayam hengatkani lanthum adugi mayada tawraga masing thiraga layriba miyoising adugi damakta su Allah rabbul izzatna hairiba khutama kauba
ꯃꯩꯀꯣꯜ ꯑꯁꯦ ꯊꯧꯔꯥꯡ ꯇꯧꯔꯒ ꯊꯝꯕꯤꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯊꯒꯗꯕꯗꯤ ꯀꯔꯤꯅꯣ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠ ꯀꯌꯥ ꯑꯃꯗꯤ ꯍꯗꯤꯁ ꯀꯌꯥꯗ ꯍꯂꯥꯜ ꯑꯣꯏꯕ ꯔꯤꯖꯛ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯌꯥꯊꯪ ꯇꯧꯕꯤꯔꯤ ꯑꯃꯗꯤ ꯀꯥꯔꯣꯕꯥꯔ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯅꯨꯡꯁꯤꯕ ꯑꯀꯥ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯐꯝ ꯀꯌꯥꯗ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯃꯁꯥꯃꯛꯁꯨ ꯀꯥꯔꯣꯕꯥꯔ ꯇꯧꯔꯝꯃꯤ ꯁꯥꯕꯤ ꯑꯃ ꯃꯁꯖꯤꯗꯇ ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯃꯛ ꯅꯃꯥꯖ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ ꯅꯃꯥꯖ ꯁꯣꯜꯂꯒ ꯖꯤꯀꯔ ꯇꯧꯔꯒ ꯇꯤꯂꯥꯋꯠ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯍꯪꯉꯤ ꯅꯪ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯨꯝꯃꯤ ꯑꯩꯗꯤ ꯃꯁꯖꯤꯗꯇ ꯅꯃꯥꯖ ꯁꯣꯜꯂꯒ ꯖꯤꯀꯔ ꯇꯧꯔꯒ ꯇꯤꯂꯥꯋꯠ ꯇꯧꯔꯒ ꯑꯌꯥꯝꯕ ꯃꯇꯝ ꯑꯗꯨꯃꯛ ꯂꯦꯟꯖꯩ ꯍꯥꯏꯅ ꯅꯍꯥꯛꯀꯤ ꯌꯨꯝꯗ ꯀꯅꯥ ꯀꯅꯥ ꯂꯩ ꯃꯍꯥꯛꯅ ꯈꯨꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯂꯩ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯏꯌꯥꯝꯕꯗꯨꯅ ꯁꯨꯔ ꯅꯣꯝꯂꯒ ꯃꯈꯣꯏꯕꯨ ꯊꯥꯛꯏ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯧꯔꯥꯡ ꯇꯧꯏ ꯍꯥꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯑꯀꯥ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯅꯪꯉꯣꯟꯗꯒꯤꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯁꯨꯔ ꯇꯥꯜꯂꯒ ꯍꯂꯥꯜ ꯑꯣꯏꯕ ꯔꯤꯖꯛ ꯇꯥꯜꯂꯒ ꯄꯤꯖ ꯄꯤꯊꯛꯅꯕ ꯍꯣꯠꯅꯔꯤꯕ ꯅꯌꯥꯝꯕ ꯑꯗꯨꯅ ꯍꯦꯟꯅ ꯊꯥꯛ ꯋꯥꯡꯉꯤ ꯃꯥꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯏꯕꯥꯗꯥꯠꯁꯤꯡꯒꯤ ꯐꯔꯥꯏꯁꯤꯡꯒꯤ ꯃꯇꯨꯡꯗ ꯍꯂꯥꯜ ꯑꯣꯏꯕ ꯔꯤꯖꯛ ꯇꯥꯟꯕ ꯃꯁꯤꯁꯨ ꯑꯅꯤꯁꯨꯕ ꯐꯔꯖ ꯑꯃꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯣ ꯑꯜꯂꯥꯍꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯑꯜꯂꯗꯤ ꯖꯃꯥ ꯑꯃꯥꯂꯝ ꯋꯑद्ꯗꯗ ꯂꯟ ꯊꯨꯝꯁꯤꯡꯕꯨ ꯄꯩꯁꯤꯜꯂꯒ ꯃꯗꯨ ꯃꯁꯤꯡ ꯊꯤꯔꯒ ꯂꯩꯔꯤꯕ ꯍꯥꯏꯔꯤꯕ ꯑꯌꯥꯠ ꯑꯁꯤꯗ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯑꯗꯨꯒꯨꯝꯂꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯃꯈꯣꯏꯅ ꯁꯦꯜ ꯇꯥꯟꯕ ꯈꯛꯇ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯕ ꯍꯥꯏꯔꯤꯕ ꯁꯦꯜ ꯇꯥꯟꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯇꯣꯜꯂꯤꯕ ꯏꯁꯂꯥꯝꯒꯤ ꯑꯣꯏꯕ ꯗꯤꯟꯒꯤ ꯑꯣꯏꯕ ꯍꯀꯥꯝꯁꯤꯡ ꯑꯜꯂꯥꯍ ꯔꯁꯨꯜꯒꯤ ꯍꯛꯁꯤꯡ ꯑꯃꯗꯤ ꯏꯁꯂꯥꯝꯅ ꯇꯥꯛꯄꯤꯕ ꯃꯥꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯆꯥ ꯃꯁꯨꯒꯤ ꯑꯣꯏꯕ ꯃꯔꯤ ꯃꯇꯥꯁꯤꯡꯒꯤ ꯈꯨꯡꯒꯪ ꯂꯩꯀꯥꯏꯒꯤ ꯂꯥꯏꯔꯕꯁꯤꯡꯒꯤ ꯁꯗꯀꯥ ꯖꯀꯥꯠ ꯈꯩꯔꯥꯠꯀꯤ ꯍꯥꯏꯔꯤꯕ ꯍꯛ ꯀꯌా ꯑꯁꯤꯐꯥꯎꯕ ꯀꯥꯎꯊꯣꯛꯂꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯟꯊꯨꯝ ꯑꯗꯨꯇꯃꯛ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯔꯒ ꯂꯦꯜꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨꯅꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯕꯤꯔꯤꯕꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯗꯨꯀꯥꯟ ꯐꯝꯕ ꯀꯥꯔꯣꯕꯥꯔ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯁꯦꯜ ꯇꯥꯟꯅꯕ ꯄꯩꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯇꯥꯟꯖꯕ ꯄꯩꯁꯥ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯑꯦꯀꯥꯎꯟꯁꯤꯡ ꯅꯨꯡꯇꯤꯒꯤ ꯆꯦꯛ ꯇꯧꯔꯒ ꯂꯩꯔꯤꯕ ꯑꯗꯨꯒ ꯃꯁꯤꯡ ꯊꯤꯔꯒ ꯀꯗꯥꯏꯗ ꯍꯟꯊꯈ꯭ꯔꯤꯕꯅꯣ ꯍꯦꯟꯒꯠꯅꯕ ꯉꯥꯛꯇ ꯍꯣꯠꯅꯔꯒ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯤ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤ ꯑꯌꯥꯠꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯀꯨꯞꯅ ꯈꯟꯊꯔꯕꯗꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏꯒꯤꯅꯤ ꯌꯥꯝꯅ ꯈꯟꯊꯅꯤꯡꯉꯥꯏꯒꯤꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯃꯨꯁꯜꯃꯥꯟ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯇꯥꯏꯕꯪꯄꯥꯟꯒꯤ ꯆꯥꯎꯈꯠꯄ ꯑꯇꯣꯞ ꯑꯇꯣꯞꯄ ꯒꯩꯔꯀꯣꯝꯒꯤ ꯃꯤꯁꯤꯡꯅ ꯆꯥꯎꯈꯠꯂꯛꯄ ꯐꯤꯂꯝ ꯁꯤꯅꯦꯃꯥ ꯗꯔꯃꯥ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯍꯤꯔꯝꯗ ꯏꯖꯨꯀꯦꯁꯟꯒꯤ ꯍꯤꯔꯝꯗ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯍꯤꯔꯝꯗ ꯐꯥꯎꯒꯠꯂꯛꯄ ꯀꯌꯥ ꯑꯁꯤꯕꯨ ꯎꯔꯒ ꯃꯨꯁꯜꯃꯥꯟꯁꯤꯡꯅ ꯅꯝꯊꯥꯛ ꯆꯥꯔꯒ ꯃꯨꯁꯜꯃꯥꯟ ꯃꯁꯥꯃꯛꯅ ꯃꯁꯥ ꯑꯁꯤꯕꯨ ꯍꯟꯊꯅ ꯈꯟꯅꯔꯛꯂꯦ ꯀꯗꯥꯏ ꯐꯥꯎꯕꯅꯣ ꯍꯥꯏꯕꯗ ꯀꯨꯔꯥꯟ ꯑꯃꯗꯤ ꯍꯗꯤꯁꯀꯤ ꯑꯍꯀꯥꯝꯁꯤꯡ ꯑꯁꯤꯕꯨ ꯑꯔꯤꯕ ꯃꯇꯝꯁꯤꯒ ꯆꯥꯅ ꯆꯨꯅꯗꯕꯒꯨꯝ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕꯁꯤꯡꯅ ꯈꯟꯅꯔꯛꯂꯦ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯀꯜꯆꯔ ꯑꯃꯗꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯑꯣꯏꯕ ꯅꯤꯇꯤ ꯅꯤꯌꯝꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯊꯧꯑꯣꯏꯗꯕꯒꯨꯝ ꯎꯂꯃꯥꯁꯤꯡꯕꯨ ꯊꯧꯑꯣꯏꯗꯕ ꯀꯨꯔꯥꯟ ꯍꯗꯤꯁꯄꯨ ꯊꯧꯑꯣꯏꯗꯕ ꯃꯁꯤꯒꯤ ꯂꯤꯆꯠ ꯑꯁꯤ ꯂꯥꯛꯄ ꯃꯔꯝꯗꯒꯤ ꯉꯁꯤꯒꯤ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯗꯨꯅꯤꯌꯥꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯁꯨꯝꯃꯛ ꯍꯦꯟꯒꯠꯈꯤꯗꯨꯅ ꯑꯍꯀꯥꯃꯥꯁꯤꯡ ꯏꯁꯂꯥꯝꯒꯤ ꯍꯛꯁꯤꯡ ꯑꯙꯤꯀꯥꯔꯁꯤꯡ ꯑꯁꯤ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯂꯒ ꯅꯥꯊꯩꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯞꯅꯇꯪꯒꯤ ꯃꯤꯡꯈꯛꯀꯤ ꯃꯨꯁꯜꯃꯥꯟꯗ ꯍꯤꯡꯅꯔꯤꯕ ꯏꯁꯂꯥꯝ ꯆꯥꯎꯈꯠꯄꯒꯤ ꯃꯥꯌꯣꯛꯇ ꯀꯩꯗꯧꯅꯨꯡꯗ ꯂꯩꯈꯤꯗꯦ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤ ꯏꯇꯤꯍꯥꯁ ꯑꯩꯈꯣꯏꯅ ꯄꯥꯔꯕꯗꯤ ꯈꯪꯒꯅꯤ ꯏꯁꯂꯥꯝ ꯑꯁꯤ ꯂꯥꯛꯂ ꯃꯇꯨꯡꯗ ꯇꯥꯏꯕꯪ ꯑꯁꯤ ꯀꯔꯝꯕ ꯑꯑꯣꯟꯕ ꯄꯨꯔꯛꯈꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯅ ꯏꯖꯨꯀꯦꯁꯟꯒꯤ ꯂꯝꯄꯥꯛ ꯑꯁꯤꯗ ꯀꯥꯔꯣꯕꯥꯔꯒꯤ ꯍꯤꯔꯝꯗ ꯂꯩꯉꯥꯛ ꯁꯥꯁꯣꯟꯒꯤ ꯍꯤꯔꯝꯗ ꯂꯥꯟꯒꯤ ꯍꯤꯔꯝꯗ ꯑꯗꯨꯒꯨꯝꯂꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯀꯨꯔꯥꯟ ꯑꯃꯗꯤ ꯍꯗꯤꯁꯀꯤ ꯃꯈꯥꯗ ꯏꯕꯥꯗꯥꯠꯁꯤꯡꯒ ꯂꯣꯏꯅꯅ ꯑꯆꯨꯝꯕꯒ ꯂꯣꯏꯅꯅ ꯍꯛꯀꯤ ꯂꯝꯕꯤ ꯑꯁꯤꯗ ꯀꯌꯥꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯈꯠꯈꯤꯕꯅꯣ ꯀꯔꯝꯍꯥꯏꯅ ꯁꯥꯁꯣꯟ ꯇꯧꯔꯝꯕꯅꯣ ꯀꯔꯝꯍꯥꯏꯅ ꯀꯥꯔꯣꯕꯥꯔ ꯇꯧꯔꯝꯕꯅೋ ꯀꯔꯝꯕ ꯄꯣꯠꯁꯛꯁꯤꯡ ꯄꯨꯊꯣꯛꯂꯝꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯏꯇꯤꯍꯥꯁ ꯄꯥꯔꯕꯗꯤ ꯈꯪꯒꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯅ ꯇꯧꯖꯔꯛꯂꯒ ꯑꯇꯣꯞꯄꯅ ꯄꯨꯊꯣꯔꯛꯄꯁꯤꯡꯗ ꯉꯛꯄꯒꯤ ꯋꯥꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯠꯄꯗꯤ ꯀꯨꯞꯅ ꯊꯤꯒꯠꯂꯨꯕ ꯀꯥꯟꯗ ꯑꯌꯥꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ 70% ꯃꯨꯁꯜꯃꯥꯟ ꯉꯥꯛꯇꯅꯅꯤ ꯑꯌꯥꯝꯕ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯏꯇꯤꯍꯥꯁꯀ ꯃꯔꯤ ꯂꯩꯅꯕꯗ ꯈꯪꯃꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯈꯪꯃꯤꯟꯅꯁꯤ ꯏꯁꯥ ꯏꯁꯥꯅꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯄꯥꯔꯒ ꯈꯪꯂꯒ ꯑꯗꯨꯃꯛ ꯚꯥꯞ ꯇꯥꯕ ꯌꯥꯔꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯗꯨꯅꯤꯌꯥ ꯑꯁꯤꯒꯤꯗꯃꯛꯇ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏ ꯗꯨꯅꯤꯌꯥ ꯑꯁꯤꯗ ꯗꯨꯅꯤꯌꯥ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯅꯣ
ꯂꯥꯏꯔꯕꯁꯤꯡꯅ ꯏꯅꯥꯈꯨꯟꯕꯁꯤꯡꯗꯒꯤ ꯅꯤꯔꯤꯕ ꯈꯣꯠꯂꯤꯕ ꯁꯤꯒꯨꯝꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯍꯩꯗꯕ ꯋꯥꯍꯪ ꯀꯌꯥ ꯅꯥꯎꯖꯨꯕꯤꯜꯂꯥ ꯍꯪꯅꯩ ꯑꯩꯈꯣꯏꯅ ꯈꯟꯒꯗꯕꯗꯤ ꯑꯜꯂꯥꯍꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯁꯦꯜ ꯂꯟ ꯊꯨꯝ ꯈꯔ ꯄꯤꯅꯕꯤꯔꯤꯕ ꯑꯗꯨꯒ ꯑꯩꯅ ꯃꯤꯑꯣꯏꯕ ꯈꯔꯕꯨ ꯃꯇꯦꯡ ꯄꯥꯡꯖꯕꯒꯤ ꯇꯟꯖꯥ ꯐꯪꯂꯤꯕ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯅꯤꯕ ꯈꯔ ꯂꯥꯛꯆꯕꯔꯤꯕꯁꯦ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯕꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯅꯠꯇꯦ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯌꯥꯃꯠ ꯃꯅꯥꯛꯇ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯈꯤꯗꯨꯅ ꯖꯀꯥꯠ ꯄꯤꯐꯝ ꯂꯩꯔꯛꯂꯣꯏ ꯃꯇꯝ ꯑꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡ ꯑꯜꯂꯥꯍꯕꯨ ꯀꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯉꯥꯎꯗꯨꯅ ꯆꯦꯟꯅꯔꯛꯀꯅꯤ ꯃꯥꯒꯤ ꯖꯀꯥꯠꯁꯤꯡꯁꯤ ꯀꯗꯥꯏꯗ ꯄꯤꯒꯗꯕꯅꯣ ꯍꯥꯏꯅ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯒꯗꯕꯅꯤ ꯑꯩꯈꯣꯏ ꯅꯝꯊꯥꯛ ꯆꯅꯤꯡꯉꯥꯏꯒꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏ ꯑꯩꯈꯣꯏꯅ ꯀꯨꯔꯥꯟꯒ ꯂꯥꯞꯊꯣꯛꯅꯈꯤꯕ ꯀꯨꯔꯥꯟꯒ ꯂꯥꯞꯊꯣꯛꯅꯈꯤꯕ ꯃꯔꯝꯗꯒꯤ ꯑꯩꯈꯣꯏꯗ ꯏꯁꯂꯥꯝꯒꯤ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯉꯁꯤ ꯍꯤꯟꯗꯨꯁꯇꯥꯟ ꯑꯁꯤꯗ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯝꯕ ꯕ꯭ꯔꯤꯇꯤꯁꯅ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯦ ꯃꯈꯣꯏꯅ ꯂꯥꯟ ꯇꯧꯗꯅ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯀꯌꯥ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯧꯖꯋꯥꯟ ꯃꯨꯁꯂꯤꯝ ꯄꯥꯈꯪꯁꯤꯡꯗꯒꯤ ꯃꯨꯁꯂꯤꯝ ꯑꯍꯟꯁꯤꯡꯗꯒꯤ ꯃꯨꯁꯂꯤꯝ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯒꯤ ꯏꯃꯥ ꯏꯆꯦ ꯏꯆꯜꯁꯤꯡꯗꯒꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯏꯁꯂꯥꯝꯒꯤ ꯅꯨꯡꯁꯤꯕꯁꯤ ꯀꯔꯝꯍꯥꯏꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯕꯗ ꯃꯥꯏꯊꯤꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯀꯔꯤꯅ ꯚꯥꯞ ꯇꯥꯔꯦ ꯃꯨꯁꯜꯃꯥꯟꯁꯤꯡ ꯑꯁꯤꯕꯨ ꯅꯥꯊꯩꯍꯟꯒꯦ ꯃꯈꯣꯏꯕꯨ ꯗꯨꯅꯤꯌꯥꯗꯥꯔꯤ ꯑꯃ ꯑꯣꯏꯍꯜꯂꯒꯦ ꯃꯈꯣꯏꯕꯨ ꯑꯜꯂꯥꯍꯒꯤ ꯕꯟꯗꯥ ꯑꯃ ꯅꯨꯡꯁꯤꯕ ꯕꯟꯗꯥ ꯑꯃ ꯑꯣꯏꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯍꯥꯟꯕꯗ ꯀꯨꯔꯥꯟꯒ ꯂꯥꯞꯊꯣꯛꯅꯍꯟꯕꯒꯤꯗꯃꯛꯇ ꯎꯂꯃꯥ ꯀꯤꯔꯥꯝꯁꯤꯡꯒ ꯂꯥꯞꯊꯣꯛꯅꯍꯟꯕ ꯃꯁꯤꯒꯤ ꯂꯥꯂꯣꯡ ꯑꯁꯦ ꯑꯪꯒ꯭ꯔꯦꯖꯁꯤꯡꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯁꯤꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯒꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯃꯨꯁꯜꯃꯥꯟꯁꯤ ꯀꯌꯥ ꯑꯐꯥꯎꯕ ꯄꯣꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯇꯤꯍꯥꯁ ꯄꯥꯕꯗ ꯑꯗꯨꯃꯛ ꯈꯪꯒꯅꯤ ꯃꯃꯥꯡꯉꯩꯗ ꯃꯨꯁꯜꯃꯥꯟꯁꯤꯡꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯈꯣꯏꯗ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯒꯤ ꯄꯨꯀꯩ ꯑꯁꯤ ꯂꯩꯔꯝꯃꯤ ꯀꯥꯔꯣꯕꯥꯔꯗ ꯆꯠꯈ꯭ꯔꯣ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯂꯒ ꯂꯥꯛꯄ ꯆꯍꯤ 13 ꯁꯨꯔꯕꯁꯨ ꯂꯥꯟꯃꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯀꯃꯥꯟꯗꯔ ꯑꯣꯏꯅ ꯊꯥꯈꯤꯕꯗ ꯑꯗꯨꯃꯛ ꯂꯥꯟ ꯉꯝꯂꯒ ꯑꯗꯨꯃꯛ ꯂꯥꯛꯄ ꯃꯨꯍꯝꯃꯗ ꯕꯤꯟ ꯀꯥꯁꯤꯝꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯍꯖꯔꯠ ꯃꯨꯑꯥꯖ ꯕꯤꯟ ꯖꯕꯜ ꯔꯖꯤꯌꯜꯂꯥꯍു ꯇꯥꯂꯥ ꯑꯟꯍꯨꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯃꯨꯁꯜꯃꯥꯟ ꯁꯥꯏꯟꯇꯤꯁ ꯀꯌꯥ ꯕꯤꯖꯤꯅꯦꯁꯃꯦꯟ ꯀꯌꯥ ꯑꯃꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯀꯌా ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯌꯥꯝꯅ ꯐꯖꯅ ꯃꯥꯏ ꯄꯥꯛꯅ ꯍꯨꯀꯨꯃꯠ ꯇꯧꯔꯝꯃꯤ ꯁꯥꯁꯣꯟ ꯇꯧꯔꯝꯃꯤ ꯀꯥꯔꯣꯕꯥꯔ ꯇꯧꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯍꯧꯔꯛꯐꯝꯁꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯝꯃꯤ ꯀꯨꯔꯥꯟ ꯃꯈꯣꯏꯒꯤ ꯑꯍꯥꯟꯕ ꯍꯧꯔꯛꯐꯝ ꯄꯨꯟꯁꯤꯒꯤ ꯍꯧꯗꯣꯛꯄꯁꯦ ꯀꯨꯔꯥꯟꯒ ꯍꯧꯗꯣꯛꯅꯔꯛꯏ ꯍꯗꯤꯁꯀ ꯍꯧꯗꯣꯛꯅꯔꯛꯏ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯗ ꯀꯅꯥꯃꯠꯇꯅ ꯅꯝꯊꯥꯛ ꯆꯥꯍꯟꯕ ꯉꯝꯈꯤꯗꯦ ꯃꯈꯣꯏꯒꯤ ꯊꯃꯣꯏꯕꯨ ꯀꯅꯥꯅꯁꯨ ꯖꯣꯏ ꯇꯧꯕ ꯉꯝꯈꯤꯗꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯜꯃꯥꯟꯅꯦꯅ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯝꯕꯥꯜꯗ ꯈꯛꯇ ꯃꯨꯁꯜꯃꯥꯟꯅꯤ ꯍꯥꯏꯕꯅꯤ ꯃꯨꯁꯜꯃꯥꯟꯒꯤ ꯏꯃꯨꯡꯗ ꯄꯣꯛꯂꯨꯕꯒꯤ ꯃꯨꯁꯜꯃꯥꯟꯅꯤ ꯍꯥꯏꯕꯅꯤ ꯃꯨꯁꯜꯃꯥꯟ ꯑꯃꯗ ꯆꯦꯟꯒꯗꯕ ꯒꯨꯟ ꯈꯪꯐꯝ ꯊꯣꯛꯄ ꯀꯨꯔꯥꯟ ꯍꯗꯤꯁ ꯃꯗꯨ ꯑꯃ ꯐꯥꯎꯕ ꯈꯪꯗ꯭ꯔꯕꯅꯤ ꯃꯒꯨꯟ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯁꯨꯃꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈ꯭ꯔꯒ ꯑꯩꯈꯣꯏ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯨꯒꯅꯤ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯕु ꯍꯔꯥꯎ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯧꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯑꯩꯈꯣꯏ ꯊꯥꯖꯕ ꯀꯩꯗꯧꯅꯨꯡꯗ ꯊꯝꯐꯝ ꯊꯣꯛꯇꯦ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏज्ꯖꯠꯅ ꯍꯥꯏꯕꯤꯔꯤꯕ ꯑꯜꯂꯗꯤ ꯖꯃഅ ꯃꯥलन వअद्ददा ꯍꯧꯖꯤꯛ ꯁꯝꯂꯞꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯍꯜꯂꯒ ꯑꯜꯂꯥꯍꯕꯨ ꯀꯥꯎꯊꯣꯛꯂꯒ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯛꯁꯤꯡꯕꯨ ꯀꯥꯎꯊꯣꯛꯂꯒ ꯕꯟꯗꯥꯒꯤ ꯍꯨꯀꯨꯛꯁꯤꯡꯕꯨ ꯀꯥꯎꯊꯣꯛꯂꯒ ꯂꯟ ꯊꯨꯝ ꯄꯩꯁꯜꯂꯤꯕ ꯃꯗꯨꯕꯨ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨꯕꯨ ꯍꯟꯅ ꯃꯁꯤꯡ ꯊꯤꯔꯒ ꯂꯩꯔꯤꯕ ꯌahsabu anna malahu akhlada ꯑꯃꯁꯨꯡ ꯃꯥꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯀꯟꯕꯤꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯥꯕꯨ ꯍꯤꯡꯍꯜꯂꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯔꯤꯕ ꯌꯨꯝ ꯀꯌꯥ ꯑꯔꯤꯕ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟ ꯀꯌꯥ ꯐꯣꯔꯠ ꯀꯌꯥ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯆꯧꯕ ꯁद्दात्ꯀ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯖꯟꯅꯠ ꯁꯥꯔꯝꯃꯤꯕꯅꯤ ꯃꯈꯣꯏ ꯐꯤꯔꯥꯎꯟꯅ ꯁꯥꯔꯝꯕ ꯃꯔꯗꯨꯠꯁꯤꯡꯅ ꯁꯥꯔꯝꯕ ꯁꯤꯡꯍꯥꯁꯟ ꯀꯌꯥ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯆꯧꯕ ꯑꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯥꯔꯝꯕ ꯑꯐꯥꯎꯕ ꯄꯣꯠ ꯐꯤꯔꯥꯎꯟꯅ ꯁꯥꯔꯝꯃꯤ ꯑꯃꯅ ꯁꯥꯔꯝꯃꯤ ꯃꯈꯣꯏꯅ ꯁꯥꯔꯝꯕ ꯃꯈꯣꯏ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦꯕ ꯁꯤꯕꯗ ꯀꯅꯥꯝꯇ ꯀꯔꯤꯃꯗ ꯄꯨꯔꯒ ꯆꯠꯈꯤꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯂꯕꯅꯤ ꯀꯐꯟ ꯐꯤꯗ ꯖꯦꯕ ꯄꯥꯟꯗꯦ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯋꯥꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯇꯥꯟꯁꯤꯜꯂꯤꯕ ꯀꯌꯥ ꯑꯁꯤ ꯅꯤꯌꯣꯝ ꯆꯨꯝꯗ꯭ꯔꯕ ꯃꯤꯌꯥꯝꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯗ꯭ꯔꯕ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯗ꯭ꯔꯕ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯛꯁꯤꯡ ꯄꯥꯡꯊꯣꯛꯅꯕ ꯑꯣꯏꯗ꯭ꯔꯕ ꯑꯃꯁꯨꯡ ꯑꯩꯅ ꯁꯦꯜ ꯂꯟ ꯊꯨꯝ ꯇꯥꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯜꯂꯥꯍꯒꯤ ꯍꯖ ꯄꯥꯡꯊꯣꯛꯅꯕ ꯖꯀꯥꯠ ꯄꯤꯊꯣꯛꯅꯕ ꯁꯗꯀꯥ ꯈꯩꯔꯥꯠ ꯇꯧꯊꯣꯛꯅꯕ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯄꯥꯟꯗꯝ ꯑꯣꯏꯅ ꯊꯝꯗ꯭ꯔꯕ ꯑꯩ ꯍꯂꯥꯜ ꯔꯤꯖꯛ ꯆꯥꯅꯕ ꯈꯛꯀꯤꯅꯤ ꯍꯥꯏꯅ ꯈꯟꯗ꯭ꯔꯕ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩ ꯄꯩꯁꯥ ꯇꯥꯜꯂꯕꯗꯤ ꯑꯩ ꯍꯤꯡꯕ ꯉꯝꯒꯅꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯄꯩꯁꯥ ꯇꯥꯜꯂꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯏꯃꯥꯟꯒꯤ ꯃꯒꯨꯟꯁꯦ ꯇꯞꯅ ꯊꯣꯛꯈ꯭ꯔꯅꯤ ꯄꯩꯁꯥꯒꯤ ꯅꯨꯡꯁꯤꯕ ꯂꯟ ꯊꯨꯝꯒꯤ ꯅꯨꯡꯁꯤꯕ ꯑꯁꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯒꯅꯤ ꯃꯗꯨ ꯍꯦꯟꯒꯠꯂꯛꯄ ꯃꯔꯝꯗꯒꯤ ꯑꯩꯅ ꯁꯦꯜ ꯇꯥꯟꯕ ꯃꯇꯝꯗ ꯍꯂꯥꯜ ꯑꯃꯗꯤ ꯍꯔꯥꯝ ꯃꯁꯛ ꯈꯪꯂꯔꯣꯏ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯨꯅ ꯑꯗꯨꯃꯛ
ꯃꯁꯤꯒꯤ ꯂꯝꯕꯤꯗ ꯆꯦꯟꯈ꯭ꯔꯒꯅꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯑꯐꯕ ꯑꯐꯥꯎꯕ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯆꯥ ꯃꯁꯨꯕꯨ ꯇꯥꯛ ꯇꯨꯝꯍꯜꯂꯕꯁꯨ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏꯗ ꯗꯨꯛ ꯂꯥꯎꯕ ꯐꯥꯎꯔꯔꯣꯏ ꯉꯁꯤ ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥꯒꯤ ꯃꯍꯥꯎꯗꯒꯤ ꯗ꯭ꯔꯒ ꯀꯥꯔꯣꯕꯥꯔ ꯇꯧꯔꯅꯤ ꯗ꯭ꯔꯒ ꯀꯥꯔꯣꯕꯥꯔ ꯇꯧꯔꯒ ꯀꯔꯤ ꯇꯧꯔꯦ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯦꯝꯅꯕ ꯍꯣꯠꯅꯔꯒꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ꯭ꯔꯁꯨ ꯀꯅꯥꯃꯠꯇ ꯅꯨꯡꯉꯥꯏꯅ ꯎꯗꯦ ꯃꯤꯑꯣꯏꯕꯅ ꯍꯣꯠꯅꯕꯗ ꯆꯍꯤ 40-50 ꯐꯥꯎꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗ ꯏꯅꯥ ꯈꯨꯟꯕꯒꯤ ꯑꯆꯧꯕ ꯂꯩꯅꯥ ꯀꯌꯥ ꯂꯥꯛꯂꯒ ꯆꯍꯤ 40 ꯐꯥꯎꯕ ꯃꯤꯑꯣꯏꯕꯅ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯣꯕ ꯑꯩꯈꯣꯏꯒꯤ ꯑꯜꯂꯥꯍꯕꯨ ꯀꯥꯎꯊꯣꯛꯂꯒ ꯗꯤꯟ ꯑꯁꯤꯕꯨ ꯅꯥꯊꯩꯔꯒ ꯁꯦꯜ ꯇꯥꯟꯕꯒꯤ ꯙꯨꯟꯁꯤꯗ ꯁꯦꯜ ꯇꯥꯟꯕꯒꯤ ꯃꯥꯌꯥ ꯑꯁꯤꯗ ꯉꯥꯎꯈ꯭ꯔꯒ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯦ ꯆꯍꯤ 50 ꯐꯥꯎꯕ ꯃꯈꯣꯏꯅ ꯂꯦꯞꯇꯅ ꯑꯩꯈꯣꯏꯒꯤ ꯃꯥ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯜ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯇꯥꯜꯂꯅꯤ ꯑꯗꯨꯒ ꯃꯥꯅ ꯇꯥꯟꯈꯤꯕ ꯀꯌꯥꯗꯣ ꯆꯍꯤ 50ꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛ ꯃꯁꯥ ꯂꯥꯌꯦꯡꯕꯗ ꯑꯗꯨꯃꯛ ꯆꯪꯍꯟꯈꯤꯕ ꯃꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯁꯦ ꯈꯪꯅꯔꯕ ꯎꯅꯔꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯋꯥꯡꯂꯕꯁꯨ ꯑꯩꯅ ꯕ꯭ꯔꯨꯖ ꯈꯂꯤꯐꯥꯒꯤ ꯃꯄꯨ ꯑꯣꯏꯔꯕꯁꯨ ꯗꯨꯅꯤꯌꯥ ꯇꯪꯈꯥꯏ ꯑꯃ ꯗꯨꯅꯤꯌꯥ ꯃꯐꯝ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯍꯣꯜꯂꯤꯕ ꯅꯤꯡꯁꯥꯁꯤꯅ ꯂꯦꯞꯈꯤꯕ ꯅꯨꯃꯤꯠꯇ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯑꯩꯒꯤ ꯀꯅꯥꯃꯠꯇ ꯂꯩꯔꯔꯣꯏ ꯑꯩꯅ ꯇꯧꯔꯝꯕ ꯑꯐꯕ ꯑꯃꯜꯗꯨꯈꯛ ꯑꯩꯅ ꯄꯥꯡꯊꯣꯛꯂꯝꯕ ꯑꯜꯂꯥꯍꯒꯤ ꯑꯍꯀꯥꯝꯁꯤꯡꯗꯨꯈꯛ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯂꯩꯍꯧꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯄꯩꯁꯥꯅ ꯂꯟ ꯊꯨꯝꯅ ꯑꯩꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅ ꯑꯩꯒꯤ ꯇꯤꯝꯅ ꯑꯩꯒꯤ ꯃꯇꯦꯡ ꯇꯦꯡꯕꯥꯡ ꯃꯔꯤ ꯃꯇꯥꯅ ꯏꯃꯥ ꯕꯕꯥꯅ ꯀꯅꯥꯕꯨ ꯀꯟꯕ ꯉꯝꯈ꯭ꯔꯕꯅꯣ ꯑꯩꯕꯨ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ माइकेल जैक्सन की ममिंग अखोइना तानरब ngakतनी महक मसा सिबु कंजनबगिदमक्ता महकना आइदि चही चामगा यांखै हिंगदरबनि हाइबा मदुगी प्लान दा मांगना अफावबा डॉक्टर कया नुंगतिगी लाख कया मसादा सेजिनदुना मेडिकल की अचौ अचौब थौरांग कया लौखत्तुना मीगा फावबा खुसोकनदबिदा ग्लोब उपलगा हिंगी नुपा महक चही कया हिंगी इखोइ खुदिमक्ना खंगनरब ngakतनी अखोइना खोइदि करिनो फिराउंदो अइ मपुने हैरमलिबनि अइ मपुने अइंगोंदा सजदा ताव हैरमलिबनि मिकुप अमा कलिमा सोनु फबु नंग तोबा ताव फबु फंगदना दुम इराक नरगा सिखिबनि अखोइना खोइदि करिनो दुना लन थुमना तानगनी अखोइदि कनबिगनी अखोइबु हिंगनगनी हाइबसि कैदरोंदा खल्लोइदबनि हलाल ओइबा रिजक तानगदबनि हकामासिंग पांगथोकनबा लाइरबसिंगी मतेंग पांगनबगिदमक्ता एलाय कलिमतुल्लाह इस्लामी ताइबंग असिगी चाउखटनबगिदमक्ता शांति पुरकनबगिदमक्ता लन थुम तानबा सेन तानबा इबादतसिंग लोइनना नमाज रोजा थादोक्तना मीगी हक मत्तना हलाल ओइबा लंबीदा रिजक तानबा मसिदि अचौबा निकिनि अचौबा सवाबनि मदुगी मायोक्ता लैख्रिबा ताइबंगु नुंसिबगी हिरमदा तानद्रिबा पैसिल्लिबा तुंसिल्लिबा मसिंग थीरगा हेंगटनबक्ता होटनरिबा मखोइसिंग अदुगी दमक्ता यहसबु अन्ना मालहु अखलदा अमसुंग लंथुम अदुना मखोइगी लंथुम अदुना मखोइबु कनबिगरे हाइरा खल्लैबा मखोइसिंग अदुगी वाखल्लोनसिंग अदु अरान मंगतने अल्लाहना हाइबसिदि लालोइदना अखोइ मियोइबना सेमजिन सालगा हाइबदा लालगा सो अल्लाहना करि हाइरि कल्ला कैदरोंदो ओइ थोकलरोय लयुम बजन्ना लयुम बदन्ना मसिदा यावरिबा ला युम ला हाइबति सुब सोइमक सोइदना कंसिनन लाना हाइरिबसे युम बजन्ना मखोइदो लंग थरगनी युम बजन्ना मसि अखोइगी अन्नबजु हाइबा अरबिक की वहे दोगी मागी अर्थस कइनो करिबगुम पोषक अमबु मसि कानद्रे मागी दरकार लैत्रे हाइना कैसु लैते खल्लगा अखोइगी फत्ता हौदि मरक्ता लंग थोखिबा मदुबु करि कवि नबजा हाइबदि अदुगुमला मथक्ता पनख्रिबा मखल अहुमगी गुना से मसि तौरिबा मियोइसिंग असि अल्लाह रब्बुल इज्जतना यामना चोपना नंगला कराइदा हुतमा कौबा माइकोल असिदा अल्लाह रब्बुल इज्जतना लंग थबिख्रनेबा अदुगा करि हाइरि अल्लाहना वमा दरा कमल हुतमा ना खंग बरा हुतमा हाइबसि करि पोषकनो हाइ ना भाब तार बरा अदरा ना ज्ञान लाम फंगलबरा इदराक तौबंगम लबरा हुतमा करि पोषकनो अल्लाह नमक पाखोम पीरे नार अदुगुमलबा मई अमनी नारुल्लाहिल मुकदा अल्लाह न चुखत खरबा अल्लाह मसामक न चुखत खरबा अल्लाह मसामक न हौगत खरबा अदुगुमलबा मई अमने करम्बा मखलगी मई अल्लती तत्तलिउ अलल अफईदा हाइबा मई अदुगी मैसा से मागी थमोय यौना चाकने दुनिया की मई न चाकपदसु थमोय यौबा ngамmi यौना चाकथेक हनबा ngамmi अदुबु दुनिया दा इखोइसि करिगुम मई न चाकलबदि थमोय यौना चाकतंगैदा मपानदा केमदुइनरगा मनुंग मुंद्रिङैदा दुम मपान खक मुल्लगा दुम थवाइ चटनै सिनै मरम असिना इखोइगी थमोयदा मैसा फावबो नंगहौदे अदो हारिबा होतमागी मई असिदि कैनो सिबसु नाइरोइदोरिबा मागी मनुंगी मैसा असि थमोयसि यौना चाकथेक काथेक कलगा थमगदोरिबने चेंथोखमसु लैरोय इन्नहा अलैहिम मुसदा बन तौसिलगा कुपसिलगा थमने इखोइगी चाफु मनुंगदा मई हापचलगा मदुगी मनुंगदा जीव पानबा मा हापचलगा खुमजलगा मनुंगदा मई लेपतबदा चागा ओंखाइन हनबा सिजुसि हनदबा अदुगी मोंगदा फि अमदि मोमद्ददा चौ सांगबा उखोंसिंगना कोइसिलगा फाजिलगा थमलगा ने हारिबा मैकोल असिदा
Hutama kauba Allah na Quran yang ama phawd atop guna ama phawgi dam jahannam ka mari lena bada hari ba mai asdi Allah na masamang na chukhat pani hai basi aba wa bi de dubu hari ba khala ahong gi guna asi masigi dam ta hutama hagi wa hi si Allah na sin beri Allah masamang na chukhat khaba mai ni haina aduna masi yamna tamthiba mai ni masita gi khoi hingna bo na gadabani matam asda tawriba guna su masini ayam bana mi matung da miwa ngang ba khoi gi masagi mathau lai naraktaba khoi gi din gi hakama sing pangthok pagi thawsaba lai naraktaba amadi magi mathakta daita kaya ama lai haibasi kauthok na ba dagi kalak me hoba masigi maram dagi thabak thara laitaba dagi phammaga dumak mi gi miwa ngang ba natraga kanagumba amana afabo oirakpada hariba afabo oirakliba mi adugi phattaba sing adubu uraga magi mamang da ngang na bohna ba magu ikaiba pina ba sophan na bohna ba hariba khudimak asi aikhoi gi husik mata masida yamna kana tawrim ngaktani Allah rabbul izzat na aikhoi khudimak bu kanbi bo isano Surat asida Allah Rabbul Izzat na panbiri ba makal ahong ge tamthiba pap ase masida ge aikhoi kudimak hingbang amhan bisanu aduga aikhoi gi hojiki matam sida aikhoi gi Quran dagi lapthok pase Quran dagi lapthok pase aikhoi gi khwai dagi laibak thi bani Quran ga loina ranga khangtane aikhoi gi taibang pa na sida Islam na chawkhat am leba Musalman sing na chawkhat am leba asuk pak mafam sing asibu aikhoi gi joy tawraga Islam sandok lam leba sikarino Quran gi nungsiba paujel sing shanti pumna maktam manaba mitiang engba khoi gi michang khai nai daba Allah gi amta ngai raba Quran ase hayeng Allah gi mamang da aikhoi na karino khumgodori basi Musalman moina bokli bani haibagi kari khudam noi khoi da aikhoi na Allah gi mamang da ulogdori basi aikhoi gi lamjing lamtak na bagi damak ta tharakli ba aikhoi gi punsi gi mit ko khudimak pu lamjing liba Quran amadi nungsiba Rasul sallallahu alaihi wasallam gi pautak sing si bo aikhoi na khangdraba artha khangna sondraba Quran asi karino haiba ko ba aikhoi na saruk khara ayat khara bo khanghodraga hayeng Allah gi mamang da karam ba Allah gi hak sing pangthorap le haina lep logani adu karino aikhoi na ulogdori basi maram masina nanai tolaba bandana han haijabani aikhoi na Quran khanglam matam data aikhoi mai pa ko aigani Quran ka naksin ram matam data aikhoi gi chawkhat po aigani aduna ngasi matam asida aikhoi isa maksu adagi alimul ma kaya so member da aikhoi gi haining ba haina bagi adagi masla masail boiro kari ro panghai ta haijan bagi chalam bi malak le duga awama ta basingna dum aikhoi gi madubu tha jaba duga ran boira so achum boira so kari mata aikhoi gi combine tawba ngamdaba achumbana karino aranbana karino habisi combine tawba ngamdaba Musalman am oirabadi Quran hadis ki khangpham thokba amadi punsi ama hingbada changliba ibada singa mari lenaba muamala singa mari lenaba khudimak ase Musalman khudimak ki mathakta khangba si faraz ne adu masi khangdrabanina aikoina mi na hairap liba sisu YouTube ta tarina khallo mana haisi achumbara aranba khangbu ngamdre baramdi karino aidi Quran khangde kanagumna Quran ki artha lan hanjilla asoduma khoi yasalle tha jalle Quran gi wahan thok lan hajil la soi khoina tha jare maram di Quran gi ayat adu gi mari le ba hadis Allah gi nabi na hidok piram bai khoina khang na bo na te ta na bo na te to pahiram kaya aru pahiram kaya mase si tam na bagi damakta mi be sing na kok thajan nari ba sel thajal liba paisa thajal liba matam thajal liba masigi saruk tangkhai ama phawba tangkhai di laira na 10% phawba Quran asi khang na bagi damakta Islam gi hakka masing asi khang na bagi damakta thajan draga karmaina noi khoi sa ni sabu Musalman hena leb lo dori basi maram masina ikhoi gi khungang laikai da ikhoi gi isa isu singda ikhoi gi mari mata singda yari bam khoi Quran bu khanghan na ba Quran artha ga loina na ikhoi gi khanghan na ba solhan na ba amadi masajid singda Quran tafsir gi chatna besi thamna ba ikhoi khudima hot na si agam basingna masigi thabak asigi damakta maru oina pawning chapam thoi masajid singda makatib singda amadi ikhoi khungang laikai singda nupi angang sing gi oiba tongan ba makhoi gi mafam sing semlaga Quran ki tafsir Quran se khangan na bahot na se Allah Rabbul Izzat na ikhoi kiding makko ma ki Quran ki hak sing pangthok pa Quran bu bahap ta na artha ga loina na son bangam ba amadi mapung bhaba mominam oibang na bagi pangkal thauna do pinoi boi sanu wa akhiru da'wana alhamdulillahi rabbil alamin